Hauzik ahanbada ngasigi maruiba pausing. Thabak subagi mahutta ban blockade ta hena thawai yaukibadagi mikok thongba ngamdana hiram kayada sothaduna leibani haina Chief Minister NBD na haikre. Secretariat ki official singna file hajilaga thambagi hainabi thadokduna taru tananba office ama ohenji haina Chief Minister NBD na phongdokre. Amadi Lunan bagi thoram pangthok lingai charakta secretariat gi puthorakpa sijinatraba chechang amadi amanba printer kaya lambigi nakalda langthoktuna thamle. Khurumjare ISTV pawmieng tabiriba singbu taram nokjare hojima pungai bapau Thabak subagi mahutta ban blockade ta hena thawai yaukibadagi mikok thongba ngamdana hiram kayada sothaduna leibani haina Chief Minister NBD na ngasi Gem Hall da pangthokpa National Cleanliness Day amadi Manipur bu open defecation free oire haina lauthokpagi thoramda haikre. Chief Minister na makata na haikibada Manipur bu open defecation free oire haina lauthokliba ase North East State singi marakta manga shubani India gi oinadi kulumdoi shubani haike. Magna makata raduna sakot lambida maning handuna lairiba ase thabak subagi mahutta ban blockade ta hena thawai yaukibadagini Manipur asisu ban blockade laitaba state ama oire haina lauthoknaba honaminasi haike. Health sigi importance madwani no rabis. Ai koina phani amna paisa tan ta pai bai na samai mu moyo. Leina na dai sadwa mani kan na ba ba. Adum loina satraga. Adum amma gandhi na clean India sidai adum ana yeklektaba masama upaba. Amma porakna one of the very sunny we need in the clean environment to sun. Yamna sana uba adum leader Magna makata na phongdokibada insolishgani tara humdoi amasung tara taruki oina police constable launabagi fall haidoktana leiribase court ta case leibadagini court ki case hek loibaga khudakta haidoknaba sem saduna leire wafamasi thawoidana ban kauriba amadi whatsapp ta aranba pau sandoklibasing phaduna ain gi oiba thabak lokhalagani political party kharana lengak asibu dictator gi lengak ni hairibasi lo lei haiba lengak asina sapsana khanganbani hauzik leiriba lengak asi mamangda leikhiba lengakumna mi hatpada thajaba thamde lamdamasi politician bureaucrat amadi contractor kharakaki leibak natte micham miyamgi su saruk yauri haiba khanganbani phongdoke aragana government si sathi hai kana gumnodi kai no lengoi do sen na go yauri opposition kamu no gadi dictator ni ga hai moi matam da hat ki ba maya di kai ba koi hat de koi hat kun mayaw de koi gi di law enforce no mo no noi maya madu da ban da woda bani adu da woda bani ai na hai sini na dor ga sile do wasa ti hadu gi ye satti ye haiba kulai aduna matam adugi yeknaba maithiba piba ngamkhibani ngasigi mirol singnasu miyoiba kunaida singnarakliba sing ase maithiba pinanaba Mahatma Gandhi gi tung inbagi tangai fadaba lei haike external enemy which was a foreign force which was occupying the country. Today we have many such things happening in our society that we have to come back to the method of non-violence, peace and ahimsa for Mahatma Gandhi. Secretariat ki official singna file phajilaga thambagi hainabi thadokduna taru tananba office ma ohenchi haina Chief Minister NBD nangasi all secretariat complex ta pangthokpa National Cleanliness Day gi thoramda haikre
General Administrative Department na sinduna pangthokliba thorom aduda Deputy Chief Minister Y. Kumar, Forest Minister T. Shyam Kumar, Consumer Affairs, Food and Public Distribution Minister Karam Shyam amadi Social Welfare Minister Nemchakib Gen susaruk yake. Chief Minister na makhata na haikibada Jingwairong da hojik sariba Civil Secretariat asi lagliba January tha fawbagi manungda loisinanaba pandam thamle masina mapung phana loisilabadi Secretariat ki official singna mathau ningthina pangthokpada hena kudong charagani haike. Secretariat akhoi am thuna loisana bhonari khoi hanagi piramba agency to kaktalaga no agency ma khoi award tore al hanagi sina yam contract oriented ta torukanda pangtau da taurumbani na systematic mar iwar walam criticism nate January ki bawi manung dari asigi new secretariat complex haribase asidai da shift toraga thaba hobo yana na bada khoi kanna honari mayam na sumateng pangbiyo. Cleanliness days. Second, Minister Singh. Amaromda Bharat Pumbagi oina swasta hi sewa September thadagi ngasi October gi tang ani fawba chathaduna lu nana thamnana ba paikhalakliba thabagasi Manipur dasu tongan ba department sing panchayat level yauna mafam kaya da pangtoktuna lamtu sengdokpagi thabak chatharakli Chaktarakni ngai cherak asida all secretariat ta jati gi lu nan bagi numit pangthoklingai da secretariat gi national highway gi lambi nakal da langthorakpa sirinadra che sang amadi amanba printer kayana mafam aduda ka hena molan badagi chatharakli ba lu nan bagi thabak asigi wahan toklen khidre Raj Bhavan dasu the relevance of Gandhiji's non-violence today haiba timda pangthokpa seminar amaga loinana Mahatma Gandhi gi chamayangkai suba mapok kumon thoram pangthokhe Raj Bhavan gi staff amadi education s na sinduna pangthokkiba thoram aduda additional director Valley Education S CS Sachi susaruk yake resource person ahumna Mahatma Gandhi na kulai yaudana sanction kibat lanjang adugi matang da paper pathoke Governor Dr. Nazma Hetulana Mahatma Gandhi na ahingsa gi pambaina British ki mayokta sanction kibat lanjang adu tom thingan ba lanjang amani British sipoi singi makutta mahakayarak hanna asok apanang labasu hanbalaitana sanction badagi mai pakpada natana India gi ningtama purake mangna piramba paujel amasung poktak sing ngasi fawba malem ki miyamna ningsingnari mahaki Fidam Induna chatpa haibasi ngasigi mirolna tawdaba yatraba thawtang ni haike The people under the British rule, how they were humiliated or how they suffered. Some people feel that now more than 70 years have passed. Gandhiji's movement have no relevance because India is independent. But that's not true. Every time we look back at the Gandhiji's movement, the Gandhiji's teaching, Mahatma Gandhi gi chamayangkai suba mapok kumon thoram MPCC na susinduna BT Road laiba Congress bhavan da pangthoke thoram aduda party sigi president Tien Hauke CLP leader O Ibobi Meghalaya gi MLA su oiriba AICC gi secretary Charles Pingrope AICC gi OBC cell gi Manipur in charge oiriba Samir Gogoi Congress ki MLA hanagi MLA amadi PCC gi maru oiba member kya susar yaduna Mahatma Gandhi gi mitam da leisu katuna ikai kumnake thoronga mari leinana hanagi chief minister O Ibobina matamama da violence tawraga lebak ngat pagi chatnebi adu jati gi mapa Mahatma Gandhi na non violence sandoktuna awon mapurake magna pamjaramba non violence ki paujel India da tanatana malem pumba sandokhe Manipur gi hojik oiriba phibam asidasu khulai sejinaduna waroshin purakani haiba wakhalol hongdokpa chungani thabak khudimak violence yaudana wari sanaraga yanaba purakadabani Congress party gi oinasu violence haiba wafam thadoktuna Rashtrapita asina pamjaramba non violence ki wakhalol thabak oina pangthokpa haibasi party asigi pandamni haike aduna problem khudimaksi phaminaraga wari sananaba tawba adu nampu sapu da tawbasidi mangol su oiroi lasting su oiroi aduga solution porakta su masi madudi koiraba chahi lising gi mamangda haiba tare India si democracy leitringeda gundana ningthauna kaina sason tawringai gi matamdugi yamna lirabagi sasoni adu yamna shanti leina phaminaraga problem do koi karai da no koi na soi bisi karai da no hai bu phaminaraga solve tawbuna
राष्ट्रपिताना पामजरंबा अदु मागी ड्रीम अदु आई मंगफाउनगनी हाइबो वफम खरसी थमजरी गांधी जयंती अमदी स्वास्थ्य ही सेवा की सरुकम ओइना बिष्णुपुर डिस्ट्रिक्ट की मनुंग चनबा तौपोकपीदा लेबा लोकताक डेवलपमेंट अथॉरिटी की ऑफिस कॉम्प्लेक्स की मफम सिंह सेंगडोक्रे लमतु सेंगडोकपा अदुदा मणिपुर पोल्यूशन कंट्रोल बोर्ड की चेयरमैन एल राधा किशोर एलडीए की डायरेक्टर एल भगतोन यावना स्टाफ क्या सरुक याखे महात्मा गांधी की चाम यांखैरक सुबा वर्ल्ड एनिवर्सरी थौरंगा मरी लेनना नेशनल हेल्थ मिशन अमदी स्टेट लेप्रोसी यूनिट मणिपुर अनीना खुशम नदुना मेडिकल डायरेक्टोरेट की हॉल दा स्पार्स लेप्रोसी एलिमिनेशन कैंपेन की थौरम अमा पांगथोखरे थौरम अदुदा हेल्थ डायरेक्टर डॉक्टर के राजो नेशनल हेल्थ मिशन मणिपुर की स्टेट मिशन डायरेक्टर एन बंदना अमदी हेल्थ सर्विसेज की एडिशनल डायरेक्टर डॉक्टर के एस सचिव कुमार मंगांगना सरुक यादुना पांगथोखे महात्मा गांधी की फोटो दा लैसु कटुना इकाई खुमनब उठके हेल्थ डायरेक्टर डॉक्टर के राजोना लैखिद्रबा महात्मा गांधीना लेप्रोसीना नारबा अनाबा सिंगी यामना खनखिबा मिसकनी मागना हिंगलिंगैदा अनाबा कयासु सेवा तौरमखे लेप्रोसी हारिबा लैना आसी महिक अमन संदोकपनी मसी लायेंगबदा मतम यामना चंगी ngalingay matam da layeng khangdokpa ngamorabadi matam sana phanba ngami laina makhalasi matam amada ishor gi papni haina launarami masi aranbani kanagumbana chingnaba leirabadi ngalingay da check toktoktuna masdagi ngakthokna ba hona hosi haike North East India Development Party NEIDP na susinduna Mahatma Gandhi pokpagi samani phumapan suba mapok kumon thoram party asigi tera sapam lerak machinda leiba office ta supang thokhe thoram aduda party gi president Daukhumang Khongsai vice president O Males Waina Basandra amadi party gi maru oiba luchingbi kya su saruk kya ke Mahatma Gandhi gi photo da lei sukatuna ikai khumna ke Daukhumang Khongsai na Mahatma Gandhi India gi tanatana malem gi luchingba mani mana toramba thabak thoram amadi paujel ngasi gi mirol na induna labadi afaba khunai purak pangamgari manipur su mahaki matik magun ningsingduna thoram pangthokpada saruk yabani haike very much important for the whole of Indians, not only for the Indians but also for the world sigumnaba ekhoi leader phajaba ekhoi national na lerambasi ekhoi yam na laibak phaba India macha amani haina ehakna ngasi lautok jabani Gandhi Jayanti ga mari lainana takil da laiba ITI gi complex da su ITI gi principal S Nabana luchingduna lamtu sengdokre principal S Nabana jati gi mapa Mahatma Gandhi bu ningsingbaga loinana institute asibu luna na thamnana ba ngasi gi lamtu sengdokpagi thabaga si chathabani haike Moreda laiba St George High School gi oja amadi mahroi singna Gandhi Jayanti ga mari lainana school gi akoiba gi mafam sing sengdokre Mahatma Gandhi ki samani phumapan suba mapok kumon thoram moreda su St George High School da school adugi oja amasung mairoi singna saruk yaduna pangthoki hairi Jiribam district ki tongan ba mafam sing da Gandhi Jayanti ki thoram pangthoke Jiribam district police na Babupara amadi national highway da lamtu sengdoke Jiribam government higher secondary school da oja amadi mahiroi singna saruk yaduna lamtu sengdopaga loinana thoram pangthoke all Jiribam Muslim socio economic and cultural development organization amadi atopa lup kaya na su tongan ba mafam sing da lamtu sengdopada natana thoram kaya su pangthoki hairi District Water and Sanitation Committee Imphal East na September gi tang tara mangadagi hauduna pangthorakhiba lamtu sengbagi thoram ngasi DC office complex Imphal East solution kre thoram aduda DC TS Chitra SP ke Megasan Ramadi atai masak naiba mi kya su saruk ya ke DC Chitra na mana phangnabagi wakhal da lamtu sengdokpagi wakhalol thadoksi lu nana laiba haibasi aikhoi khudingi thaudangni haike Board tawriba stakeholder khudimaki achoba daitini aduga PRI members singna dait lobby dana choba thaudang lobby bagi daba aina amukka hanna mayamusu thadakse Mamang thagi tang tara mangadagi hauduna chatharakpa swasta hi sewa amadi swas survekshan gi sarukam oina Bishnupur Municipal Council na sinduna district level sport painting competition ama ngasi Bishnupur gi kyambaning sing sanglen da pangthokpaga loinana Bishnupur Kaithel sengdoke Tharongi sarukam oina lu nan ba Kaithel ohenji haiba paujel puba rally amasu chatke layekpa sangdamna ba aduda mahiroi chama kunromna sarukya ke Autonomous District Council Ukrul Nasu Sinduna Gandhi Jayanti gi thoram Ukrul Town Hall da pangthoke thoram aduda ADC Ukrul gi chairman ke Diction amadi atai maru oiba mioi kya su sarukya ke Ukrul Town amadi ADC Ukrul gi campus sangthoke thorongi sarukama oina National Nutritional Mission da team oiba drawing competition amasu pangthoke ke Diction na Ukrul District lu nana thamna ba hona bada awada pa kya leiri awada pa singa si menkhat pinaba handak ta chief minister unaduna wakat khibada menkhat pigani haibagi thajaba pirakle haike
स्वास्थ्य ही सेवा की कैंपेन डिस्ट्रिक्ट एडमिनिस्ट्रेशन तमेंगलोंग अमदी नोने न सुसिंदुना पांगथोखे डीसी नोने एस वर्षंगना लुचिंगदुना नोने की डीसी ऑफिस हेल्थ सेंटर अमदी लोंगमाई बाजार द पांगथोखिबा लमतु सेंगदोकपगे थौरम मदुदा लमदम मदुगी मियो क्यासु सरुक याके तमेंगलोंग डीसी रविंद्र सिंहना सरुक यादुना डीसी ऑफिस कॉम्प्लेक्स तमेंगलोंग दसु कैंपेन असि पांगथोकतुना लमतु सेंगदोखे गांधी जयंती की थौरम कांगपोपी डिस्ट्रिक्ट की ओइना खुल निफु मरीगी लुचिंगबा सिंगना सरुक यादुना साइटू गंफाजोल द पांगथोखे थौरम मदुदा एक्स एमपी पाउकाई हाउकिप अमदी अटोपा पॉलिटिशियन कया यावबग लोइनना एनजीओ के आसु सरुक याके सपर मैना अमदी पाउमोलगी मफम कया दलमतु सेंगदोखे सरुक याके बा एडीसी मेंबर नुनथांग हाउकिपना थौरम असि करिगदमक पांगथोकपनो अमदी थौरम असिगी मरु ओइबगी मतंगदा मियामदा वफम कया थमखे कुंभी कॉलेज लिंखटखिबगी 39 सुबह थौरम ngasi कॉलेज असिदा पांगथोखरे थौरंगी सरुकम ओइना कॉलेज असी लिंखटपदा सरुक याकिबा सिंगी मफमदा लैसु कटुना इकै खुमनखे एमपीटी मैना एमएलए एस बीरा अमदी हानगी मिनिस्टर एन मंगीना चिंगबा मियोसिंगना सरुक याखे चीफ गेस्ट ओइना सरुक याकिबा टी मैना कॉलेज अमा फनबदा ओजा अमदी गवर्निंग बॉडी की थौदांग चावी कॉलेज असिसु माइकै असिगी ख्वाइदगी हेना फबा महिलोइसंग अमा उहेननाबा मियाम पुना होनामिनबा चंगी हाइखे मपाल थोंगी फजबना लू नानबा कौब यारोय हाइना हेल्थ मिनिस्टर एल चेंट कुमार फोंदोखरे वफम असि सेप्टेम्बर की तांग 15 हौना डिस्ट्रिक्ट वाटर एंड सैनिटेशन कमिटी बिष्णुपुर सिंधुना चतरखिबा स्वास्थ्य ही सेवा थौरम लोइसिनबदा मांग फोंदोखिबने डीसी ऑफिस बिष्णुपुर पांगथोखिबा थौरम अदुदा लंदम अदुगी मसक नाइबा मिय क्यासु सरुक याके मिनिस्टर जेंटना लू नाना लेबना नाद येक्तबत नतना मियबगी पुकनिंग हक्सांगसु नुंगाई हलि हाइखे जिरीबाम की कदम तलाद लेबा कुनिथोई सुबह सेक्टर असम राइफल्स ना मणिपुर पुलिस अमसुंग कमांडो सिंगल लोइनना तमेंगलोंगदगी उतला एसकेटी की काडर अहुम फाबग लोइनना खुलाई कयासु फागतपंगमख्रे मखोइदगी यूएस मेट M4A1 राइफल अमा पिस्तौल अनि अमसुंग मरु चामा 13 फंगबंगमके फागतपदा यावरिबा कैप्टन चुंकाई सिमसन कुकी सेप्टेम्बर की तांग 19 रेडी कंस्ट्रक्शन कंपनी की प्रोजेक्ट मैनेजर किडनैप तौबदक चेनब मियोइनी हारी स्वास्थ्य ही सेवा की कैंपेन सेप्टेम्बर की तांग 15 हौदुना सामनिफुमद सुबह बटालियन सीआरपीएफ ना सतरखिबा अदुंगा सिलोशनख्रे बटालियन असिगी सेकेंड इन कमांड अवादेस कुमार अमदी डेप्यूटी कमांडेंट एन हजारा नचिंगबा ऑफिसर सिंगना लोशनबगी थरमद सरुक याखे नावरेमथों खलेम लेकाईगी लाक्स पायोनियर कमिटी की मेंबर सिंग अमदी मैरापाई बिसिंगसु लमतु सेंगदोपगी थरमद सरुक याखे प्राइम मिनिस्टर की स्वच्छ भारत क्लीन इंडिया प्रोग्राम 2 अक्टोबर का मरी लेना यूनाइटेड बैंक ऑफ इंडिया इम्फाल ब्रांच ना एम्प्लॉई सिंगना थंगाल कैथल एरिया दगी खुयाथोंग की महात्मा गांधी एवेन्यू अमदी खुयाथोंग ट्रैफिक पॉइंट की मफम सिंगी अमोरकाई फता हाउडी सिंग सेंगदोक्तुना लूना न थंगख्रे मोरे पुलिस ने सिंधुना इंडो म्यांमार बॉर्डर दा गांधी जयंती का मरी लेना लमतु सेंगदोख्रे लेबाग अनि की मरकता लेबा नो मैंस लैंड एरिया दा पैदुना लेरंबा अमोट अकाई सिंग लेबाग अनि की ऑफिशियल सिंग अमदी सिविल सोसाइटी ऑर्गेनाइजेशन सिंग खुसमनदुना लमतु सेंगदोकपा अदुदा इंडिया की माइकैदगी मोरे की एडीसी एंड बंकिम एसडीपीओ संदीप गोपाल दास यावना असम राइफल्स अमदी मोरे कमांडो की मकोक थोंगबा ऑफिशियल सिंग म्यांमार की माइकैदगी तमू की डेप्यूटी कमिश्नर एसपी यावना ऑफिशियल क्याना सरुक याके मोरे पुलिस की ओसी लेखो हाउ वाईफाईना मतेंग पांगबिखिबसिंगबु थागतपा फोंदोरक्ले गांधी जयंती अमदी स्वच्छ भारत मिशन गा मरी लेना खोंगजोम पुलिस स्टेशन की पुलिस पर्सनल सिंगना खोंगजोम बाजार की मफम सिंगदा लमतु सेंगदोख्रे बिष्णुपुर की एसपी हॉब्सन सापम नालुचिंगदुना नेशनल क्लीनलीनेस डे निमित का मरी लेना बिष्णुपुर की मिनी सेक्रेटेरिएट की मफम सिंग कोट ताबलंबी एसपी के ऑफिस कॉम्प्लेक्स अमदी कमांडो बिष्णुपुर की कॉम्प्लेक्स की मफम सिंग सेंगदोख्रे अहिंसा की मपानी हाइनरिबा महात्मा गांधी की चाम यांखैरक सुबह मपक कुमन थौरम की सरुकम ओइना बीटी रोड लेबा मणिपुर पब्लिक लाइब्रेरी दा महात्मा गांधी की पुंसी वारी दा युमफम ओइबा फोटो एग्जीबिशन में पांगथोख्रे एग्जीबिशन असि गामरी लेना टीडी गांगोंबना हंदोकपा बापू की नुंगाई नुंगाइरबा वारी हाइना मिंगथोनबा लाइरिक अमसु फोंखे थौरम अदुदा एक्स एमएलए आइसराज बाबू एक्स एमएलए डॉक्टर केस लोकेन माला के प्रेसिडेंट कांगजम चावबसु सरुक याखे मणिपुर पब्लिक लाइब्रेरी की एडवाइजर आर के रंजना महात्मा गांधी ना थेंगनरखिबा अवा नुंगाई पुंसी की वारी कया मियामदा पाउदमखे नेशनल अर्बन लाइवलीहुड मिशन की मखादा आईएमसी ना सिंधुना स्वास्थ्य ही सेवा की सरुकम ओइना नेशनल क्लीनलीनेस डे की रैली अमा जेम हॉल हौरगा सामू मखों फावरगा कंगला वेस्टर्न गेट लोशनख्रे आईएमसी की कॉर्पोरेटर एरिया लेवल
Federation amadi Self Help Group ki miyoy kya sar ku yaduna chatkiba rally adugi mangoinana Jem Hall da leiba Mahatma Gandhi gi mitamgi mamangda lu henbagi wasak IMC gi mayor Lokeshona luchingduna lomina ke IMC gi mayor TS Lokeshona Imphal City kaktanatana aikoi gi imung manung amadi leikai singbu lu nana thambada aikoi khudingmaki thodang lei haiba khanganana rally asi pangthokpani haike si sai sana gyan taba masangi maramdi kanagumba force amana masi luba nalan bagi sakti laite awareness ama piraga awareness adugi matung ilaba matamda da akoi Manipur si Imphal City si luba nan mangangani Mahatma Gandhi gi Samayangkai Suba Mapok Kumon Thauramga Mari Lainana Tarani Thoidak Suba International Day of Non-Violence ki Thauram Major Khulda Laiba Manipur Press Club ta Pangthokre Organizing Committee International Day of Non-Violence Manipur na Sinduna Pangthokiba Thauram aduda Senior Citizens for Society gi Working President RV Mingting Mahila Kalyan Samiti gi President A Bimola Manipur State Commission for Women gi Chairperson Oirambi Dr. CS Jamini Manipur University gi Political Science gi Professor Oirambi Dr. KS Bimola Ex-Minister Dr. M. Nara Organizing Committee gi President Professor L. Sadanandana Maru Oiba Mesing Oina Sarukya ke Mahatma Gandhi gi photo da leisu katuna ikai khumna ke Hindi Teachers Training Institute Imphal na Sinduna Mahatma Gandhi gi Samayangkai Suba Mapok Kumon Thauram Dem College Complex da leiba Institute asigi hall da pangthokre Thauram aduda Institute asigi Principal L Gambir yauna oza kya susarugya ke Kumon Thauram asida yumpham oiba play competition ama Institute asigi trainee singi manung da pangthoke Sangdamnaba asigi jury na Kanglai Mime Theatre gi Director Dr. Y Sadaranda amasung Comedian Santos Atokam no oike Manipur University gi wathok asigi matangda wari sanaba hore athuba matamda warishin puraklagani haina ngasi Times of Manipur Kauba news channel amadi newspaper ama uripo khoshnam lekaida launch tobagi thoramda Chief Minister na haikre thoramadu Deputy Chief Minister Y Joy Kumar Consumer Affairs Food and Public Distribution gi Minister Karam Sham Deputy Speaker K Rovindro MLA Surchandra amadi Lamjingba Grove ki Chairman S Jekina maru oiba mesingona sarukya ke Si Minister na makhatana paumising na fongdo kibada musugi kangbugasu wari sanana bahonari phajinduna lairiba oza amadi mahiroi sing thaduk lagani A block natana university gi campus manung da lairiba security force sing lokthok lagani haike Raisi mapan ga outside ki kangsu amda khangde ba adu mayam du gi advantage ama yam saunu phangena lawi engarang da gi kano atai except khigi administrative block khar du natana atai jaga da security thamdana ba haikre ngasi nongni sai lo shalabi ya na dumaina expect Mamang thagi tang tarahom doida tharojam awang laikai da mof lynching togduna hat kiba Muhammad Farooq ki thodok aduga mari leinana je shina mof lynching gi mayokta chatharpa khongjangi saruka mo oina ngasi Lilong area da miyam gi khongchat ama chatpa ga loinana Lilong bazar da wakan mifam pangthokre miyam gi mifam adu da masak naiba miyoy kyana wangang baga loinana mof lynching gi mangjaba amadi matung da amuk asigumba thodok thogandanabagi matangda wafam kaya phongdoke Wangang kiba Ame Jabarna Jiribamda Pangkiba State Cabinet na mob violence ki matangda law kiba warep thabak oina pangthok pinaba lenga ki pungning singsin ke Punna thabak tawminaba matamda rajniti tawnadana humanity ground da thamoi sengna thabak tawmina si haina Chief Minister N Bire nangase Hotel Imphal da pangthokpa All Manipur Muslim Mitai Pangal Welfare Association gi Silver Jubilee thoram da haikre ngasi gi thoram adu da association gi souvenir ama website amaga loinana naha amadi lukrabi singi phibam phaganaba scheme amasu launch tawke thoram adu da Deputy Speaker K Rovindro MLA Association gi President AR Khan yauna miyokana sarugya ke Chief Minister na makhatana haikibada society na yaroi daba thabak lenga kasina tawgadaba leite society amadi miyam na su government na tawriba matawda afafata tanaduna sakot lambida chatnana ba khona minase minority singi leiriba kanaba sing lenga kasiga kusamnaduna kanaba phangnana ba khona minase haike Muslim silena maitai pangal singi family singsi mungsamara sanira madudagi akoi thaba haukshe masada loan piba government ke scheme piba amma piba taurkanda fagala ani fagalanje imung leitab yum leiram do yum service adu maina taurkanda koi society kari gi forward doino ekoi minorities maitai pangal singa leiba jaga jaga da sum model school gum kari gum je pushalaga linkhatna base masi ekoi soi soidana priority pi gani aduga paikhanna bo gani han haita
Hauzi aten ba am talo minase. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Maitram. Taret Foods के अनोबा प्रोडक्ट ओरिबा एखोई गे इरमदम असिगी पोथोक यामना हाउबा क्वालिटी लाइन पुथोक चबा चगहाउ बुजिया मणिपुर के मफम खुदिमक्ता याहुन्नबगी पांदमदा स्टॉकिस्ट सप्लायर डिस्ट्रीब्यूटर एजेंट कौजरी मणिपुर के डिस्ट्रिक्ट सिंगदगी स्टॉकिस्ट सप्लायर डिस्ट्रीब्यूटर एजेंट ओइबिनिंग मियोय सिंगना पिजरिबा नंबर असिदा कॉल तौबिरउ Taret Foods redefining black rice. Being natural is a way of life, and food that is naturally beautiful, full of nutrients, with no added chemicals. Eat real food and live an organic life. Stay healthy, be organic. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba hakjang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Break matung na memo taram nokchari makha taba pawda ahan ban nupi lal ing solusyon mga chamapal sup na marigi ning sing thoram ngasi Manipur Press Club ta pangthokre thoram aduda all Manipur nupi maruki president Y Ibeni observation committee ki president M Sarojini Hito ki president L Chandra Kumar amadi all Manipur Muslim Women Association ki thaupuba yauna mi kya su saruk kya ke observation committee ki secretary M Sakhina asigumba nupi lal ki thoram asibu Manipur lengakna sak khangani hai ke Kumbi Kendra gi manung chanba lofam kaya lau satpa hauruklaba asi fawada nong chudabana lofam kaya lekak chatun leide masina lau panba ngamlaroidra haina lomi kaya mi paiba hongnare handak ising isau thokraba matungda lomi singna wana honaduna lau pananaba honarakhiba amadi har matam sana phangdabagi awaba kaya khangduna lakhiba adu ising phangdabagi awaba amuk mayoknarakpa asina lomi singda chaungna ninghanaba pokhalle hairi Lamda madongi lomi amana marilena basingna athuba matamda miyeng changduna lomi singi awaba si kokan biu phongdorakle naba koki authority singna hairiba khabuk amadi khajing khombi hairiba lokol asi officer sing lengbirakna angtang yengsin biraga hairiba lomi singi awaba sing asibu angtang kon biu haidana aina hanana hai Langban chaklen kat pagi thoram nongpok chingu thong semgat sagat papun balupna sinduna thalo sipi lok seloi lai machingda ngasi pangthokre thoram ga mari leinana nongpok chingu thong semgat sagat pa apun loki thokok ts ulipa mitaina leikidraba ipa ipu singbu ningsingba haibasina achumba laining khangbangami masigidamak thoram asi pangthokpani hairi hingiba ponchi mate kharasida nungsi chanana hingminasi tongi miron icha isu punamangna mama mapa oiba aikoi na chalamba chana liglam khubam che kanba ngamna bagi damakta ngasigi silona se pangthokpani Manipur Zoological Garden ge nifuni thorak suba mapo common amadi wildlife week ki thoram ngase iroi sembada laiba Zoological Garden na pangthokre Manipur Zoological Garden iroi sembana senduna pangthokiba thoram aduga mari leinana ngasigi oina ju yengba lakpa mioi sing ticket kaktana lemna changan ke Manipur ge tongan ba school sing dagi lakpa mairoi singi oiba lamlaki south check singi matang da interaction program amasu pangthoke celebrating rights of wildlife haiba thimda hapta ama chupna pangthokadaba wildlife week celebration aduga mari leinana Manipur Zoological Garden ge director Gaithaulu Thongmaina phongdorakpada tunggi haurakliba mairoi singda lamlaki sa uchek singi maramda hena khangan bagal loinana makoibu mioibana hingbagi hak leibagum lamlaki sa uchek singju hingbagi hak lei haibadu khanganana ba ngasigi tharomasi maruina pangthokpani barki oina October thagi tang anidagi hauraga hapta amachupna wildlife week celebration ngasi pangthokpaga mari leinana Manipur gi su pangthokpani haike Disaster management ki matanga nongmagi oiba awareness program kam training program ama ngasi moregi ima kondong lairembi haraubung da pangthokre
Relief and Disaster Management Government of Manipur ge sponsor makhada Civil Defense Manipur na sinduna pangthokiba thoram aduda Relief and Disaster Management and Civil Defense ki Deputy Controller Mohammed Ayub Khan, Indo-Myanmar Workers Forum ki President M. Kulindro na chingba myoy kya na saruk yake. Mohammed Ayub Khan na may ho langpok tholakpa amasung yuar habna chingbada miyam na mataw karamna section gadagi haiba wafam sing phongdokhe. Lamlai Kendra Development Committee na sinduna ngasi Kendra sigi manungda leiba loksang khong lokol gi lambi semjin ba hokre. Committee ki Vice President Sundarna lambi semaga mari lainana Lamlai Kendra gi manungda leiba lambi gi saruk sing e Deven kauba mi amada semna ba hairu badagi lambi asi semjin sajin ba hoboni phongdo rakhe. Center for Development Activities Wangzingi Makada Ipam Lamdam More na sinduna More gi ahal oirabi Ima kunbu nimit humni gi oiba Manipur gi laifam singda chatnanaba ngasi ayu pung tare taba matamda Maitei Council More gi President M Thoibana lamthakre Organization gi Secretary M Renukana Makata na siguma program asi pangthoknanaba honagani haike Tarau Furupu Malem gi leimaidagi mutkidanaba honabada Manipur Sarkar amadi miyamna mateng pangbiu haina Committee on Promotion of Tarau Community Manipur gi Secretary S Moses Tarau na phongdokre Manipur Press Club ta pangthokiba paumi singa unaba amada Secretary na makhatana Manipur da hojik Tarau Furup yamna pungning nungsiningai oiba phibam amada leire apunba population lising phadraba Furup ase UNESCO na insolution ani mapanda Furup asigi lol leitri haina lauthoke Furup amagi lol leitri haibasi Furup adu leitabaga chap manai hojik leiriba Furup asigi missing asi mahusagi oiba awa ana tarakpa matamda amuktada pulap mutkiba yabagi akiba lei Manipur gi history da Manipur bu awagi makuttagi kannanaba horabada Tarau Furup na achoba thaudang yake hiram khudingda sotharaba Furup asi Manipur gi leimaidagi mutkidanaba kundaminariba Furup amadi Manipur lengakna mateng pangbiu haike yaragadi asigumbasi sarkar khakta natadana atopasingnisu pikraba jat ekhuisibu promote tawbada protect tawbada lambi leiragadi mayamnasu ekhuida cooperate pibiduna mayamga pulap hingbasi pambanena lambi chauna ekhuigi damaktasu saruk yaba leiragadi pibiu habise ekhui ngasi media gi thongsida ekhuina dum ISTV ki discussion amadi Paulo bada maru eba thaudang loriba singda network asigi viewer kaisampa thokchom lekai dagi konthojam ongbi rani na achamba khudol pot khudol tamkre leba ki luraba isu singda network asina loriba thaudang singthaningai ni phongdokpaga loinana isu sing loshina na ba khona bada su lofam thokpa thaudang lobiu haina konthojam ongbi rani na appeal tawbaga loinana hojik MU gi oiriba phibam loisinduna mairoi sing amukhana larik tamba phangana na ba khona bada leba ki luchingba singna khona biu haike Manipur ki Khunaida Sagonari ba Pambi Singh Haina Mingthon ba Maishnam Bharat na iba Lairik ama ngasi Hindi parisata phongkre Thoramadu da State Central Library gi Chief Librarian Elangwam Lata Kishore Salai Holding Private Limited ki Advisor TS Brojendro State Wet and Authority Technical Committee ki Chairman Khomdram Samungauna maru eba myosingona sarukya ke Gem College of Arts Manipuri Department ki Assistant Professor Mayanglamam Sadanandana Lairik ki maramda miyamda paudam ke Kurai Singangwam Lekai Gram Panchayat ki Gram Sabha Mifam Porompata Leiba Gram Panchayat Office Complex ta pangthokre Tharamaduda Jila Parishad Member M Tomba amadi atai masak nairaba myoy kya na sarukya ke September ki tang 22 da Imphal West District Police Commando na fare hariba Narengbam Ratan Kumar alias Priyo Apokpa Jugeshwar Kwagatel Chamlekai hariba myoy asi RPF amadi masigilan misanglu PLA ga karigumba hiram amata da mari leina de haina aina thingraba luba sigi Assistant Publicity Secretary Bangkim na Cherol Thadoroktuna sengdorakle Vidya Sagar Nauremna iba khungang amasung refugee haina mingthon ba lairik ama Salam Rupachandra na English ta handoktuna phong bagi thoram ama Jain Manipuri Dance Academy da phong kre thoramadu da Manipur Language Advisory Board ki hanagi convener Professor Naurem Khagendra Cultural Forum Manipur gi President Professor Huirem Bihari na chingba myoy sing na saruk yake aiba Vidya Sagar Naurem na Manipur gi lyric sing English ta handoktuna malem pumbada masak khangana ba lokolagliba thaudang singthani ngai ni mapalam gi lyric kaya su Manipuri da handoktuna phong bagi tangai fadaba lei haike Rajshri Samexta Gokulam Trust na Sinduna Manipur Samskrita Academy gi chahi gi oiba thoram pangthokpaga loinana Sanskriti scholar singda ikai khumnaba utpagi thoram ama lamyan masanglen na pangthokre thoramadu da Forest Minister T.S. Sham Kumar Trust ki President Gauramani Sarmana maru oiba mesingona saruk yake
Mami gi taibang da machin tumkhalakli ba kasam thong maning longjam leikai dagi konthaujam medhagi kunmathoi suba mapok numit kamari leinana Diulalen da leba children home gi angang singda kudol pot pi baga loinana saglen ama chamina khre mapok numit thoram pangthokpada yum amadi hotel da sel mangan bagi mahutta children home da leiba angang singda kudol pot pi ba amadi saglen samina bana hena phai khanduna ngasigi thoramasi pangthokpani hairi Yairipok Municipal Council Ward Number 8 gi manung chanba ke crew mathak laikai gi sorokta mai thanana bagidama Councillor L Kamlana Club ki thawwa singda lupa lesing mari mari tengbang pikre Hauzik sanabagi pau lobirase Ngasi sanabagi pauda Thawbal amasung Kaksing District ki district level inter school trial selection thas ki tang tara tarukta district sports complex Wangjing da pangthokadori haina district youth affairs and sports officer Thawbal district L Purnima sina cherol thadurukle trial tawgada ba masana sing aduna chahi tara taret amasung tara mari makhagi nupi masa amasung nupa masagi volleyball amasung sahi tara taret makhagi handball nupi masa amasung nupa masagi ni sarugyaning ba singna tang tara ni thai fawgi manungda form pisilak payagani hari November ki tang tara tarukta gi tara nipal fawba Urisha gi katakta pangthokadaba kunthramatoi rak chuba boys and girls junior Atyapatya national championship ta saruk yananaba Manipur team khanbagi trial selection thas ki tang tara gi ayupung tare tabada leima pokom association ground da pangthokadore sei tara tare ki makhada leiba nupi masa amasung nupa masa sanaroi singna association gi office da laktuna akopa marol khangnaba yagani hari Manipur University Sport Committee gi miyeng makhada Thambal Marik College oinamna sinduna oinam Kangjeibungda College kuntarukna saruk yaduna mamang thagi tang kunmari dagi sanaba hokiba A Pratap Singh Memorial Manipur University Inter College Football Men's Tournament Organizing Committee gi asoiba kharadagi Kangleipak Students Association gi thongmi singna makha taba match sanadanaba athingba pirakiba adu sililang liba madi Manipur University Sport Committee gi miyoi sing yauna phaminarba matungda Yanaba Prokpadagi Makataba Matsing Tasiki Tang Maridagi Sanaba Horagani Haina Organizing Committee Secretary L Baleshona Thador Pachar Amanakangalagle Makatana Sarabaki Pau Ben Thousandagi Fangbigani Manipur cricket masana hena phagal handuna state asigi afaba saroi sing puthongna magi pandamda Manipur Cricket Association na sinduna mamang thagi tang kuntaruk tagi luang sangmam gi luang popo cricket stadium da mapal gi coach singna masana asigi tongan tongan ba skill lamadi technique sing tambi tapiduna coaching program sathari state asigi nupi cricket sanaroi kuntraron na saruk yaduna sathari ba coaching program asidagi Odisha da pangthok kadoriba sahi 38 makhagi T20 league amadi mathang thada pangthok kadoriba tournament the Saru Yanaba, Sanaroi Taranipal, Manipur Cricket Association, Kangat Kare. Pangtholibo program Asiga Mari Lenana, Manipur Tingbi Kos, Pusanli Benerzi Amadi, Ritu Dropna, Network Asida, Pongdora Kibada. Till 5-6 days gone, but they are doing well. They can do well in future. We have to work hard for them. They are actually full 20 players are there, so we are trying to take out them how to work with them. Like who is the batsman? They are very new, very raw. So we only choose who is the batsman or the bowler. Now what we are saying that 7-8 bowlers are there, all rounder actually, and pure bat I think 4-5 pure bat. Others are very raw, so we are working on them. बाकी गर्ल्स काफ़ी अच्छी है, हम मेहनत कर रहे हैं, उन पे वर्क कर रहे हैं और गर्ल्स भी काफ़ी अपना एफर्ट दे रही है, तो हम वही कोशिश कर रहे हैं कि हम मणिपुर स्टेट को बहुत ऊपर लेके जाए और गर्ल्स अपना पूरा एफर्ट दे रही है, उसमें कोई ऐसा नहीं है कि कोई गर्ल्स कम दे रही है एफर्ट, कोई ज़्यादा दे रही है, सब अपना बेस्ट देने की कोशिश कर रहे हैं और हम पूरी कोशिश कर रहे हैं कि हम मणिपुर क्रिकेट को ऊपर लेके जाए. All Manipur Volleyball Association gi miyang makhada kairim bikho youth sporting union sinduna tha sigitang amadagi team taramari na group mari thongna khaidoktuna kairim bikho community hall da sathriba taratari suba 11 volleyball tournament ki ngasi sanaki ba ahan ba match ta KYSU kairim bikho na SDI isokpu set ahum sino ani suba match ta SDC samurongna makhya team e mayang Imphal bu set ahum ama ahum suba match ta TRYBC ukrulna semdo
Pangal Tabibu set ahum sino Marisuba Merski Sanakibada AMYC Androna Makia Timbi Mayang Impalbu set ahum ama Manga Suba Merski Sanakibada IGO Oinamna SUWC Timbi Irengbambu set ahum sino amadi Taruk Suba Merski Sanakibada SUWC Tim A Irengbamna YPA Hiranmaibu set ahum sinoda Maitiba Pikre Global International Martial Arts Federation ki miyang makhada Chinese Shaolin Kung Fu Federation namadi Bisan Martial Arts Academy Guwahati na sinduna mamang thagi tang konteretegi Dispur Assam da satarakiba ahum suba annual National Martial Arts Games ngasi loisen kre State amadi Union Territory kulhumdoi degi masana Nepal da athoi ahen tanakibada Manipurna gold samaga kuntra matoi silver taramanga lauduna overall team champion oikre Assam na gold marfu matoi silver tare bronze Nepal lauduna anishu position taki Kerala na gold nifu Nepal silver kuntramri mari bronze Nepal lauduna ahumsu position takre Civic Action Program ki saruk amoina Nado Ground Asamigai Awang Likaida Tim Marina saruk yaduna satharakiba sahi 38 makagi knockout football tournament ngasi loisen kre loisen bagi thoramda Arjuna awardee o Bam Bam IGP Manipur amadi Nagaland sector gi Humpumapal Subak battalion ki commandant Rajesh Kumar na thoram pusing oiki satharakiba tournament asigi ngasi chanaki pariba match ta Mangal Football Academy kontha khabamna Nado Asamigai Awang Likaibu gol ani sinoda maiti biduna champion oikre match asida mai pakiba Mangal Football Academy kontha khabamgi golani edu Kiran amadi sana masana match ki Nepal subamadi nipu manga subaminita sanki New Delhi ki Badarpur da laiba Block E ki Mohan Cooperative Industrial Estate Hockey India ki ball room da pangtokiba Hockey India Congress ki mifamda Manipur Hockey ki member Gyanendra Ningombambu Hockey India ki Executive Board ki Senior Vice President oina khankre pangtokiba mifam aduda Hockey India ki President Mustaq Ahmad Secretary General Rajendra Singh Treasurer Tipan Kumar Das Vice President Bholana Amadi Asma Ali Joint Secretary Feroz Ansari Amadi Ansunta Latra Amadi Hockey India ki member Auntie Singh Renuka Lakshmi Su Saruyaki Gyanendra Ningomam North East Indian Hockey ki Senior VP oina khalapasi mahakna ihan hanba oiri Thakachari makha tawa pauda ngasi nomagi oiba yang sagi pau Environment Directorate ki pangki bangasi goi ki bainga sama di nukju ki pauda khwai digi saki ba Celsius degree kuntra mari dasmik yang khai mari khwai digi ingba Celsius degree tara manga dasmik sino ama Nuksita ya wising menil kisang maximum dasada mariputara truk dasmik daret minimum dasada ni putaruk dasmik ama oiki Ngasigi nong suki bagisang sino dasmik tarataruk milimeter ni. Haujawre beda maroi bepau amukhana. Thabak subagi mahutta ban blockade ta hena thawai yaukibadagi mikok thongba ngamdana hiram kayada sothaduna leibani haina Chief Minister N Birena haikre. Secretariat के ऑफिसर सिंगना फाइल फाजिलगा थंबगी हाइना बि थादोक्तुना तरु तनानबा ऑफिस तमा ओहेनजी हाइना चीफ मिनिस्टर एन बिरेना फोंदोक्रे अमदि लु नानबगी थौरम पांगथोकलिङै चरकता सेक्रेटरिएट तगी पुथोरकपा सिजिनद्रबा चे चांग अमदि अमनबा प्रिंटर कया लंबिगी नाकलदा लंथोक्तुना थमले ngasi goina dia sibna pizo pamata solution jare miyang ka bidigo singo mukahana kharum jare